Jiribam gi Boro Bekra subdivision gi manung chanba Jakurador Lamlong Kaitel dengan sinungtil pung adirom tarak pada security forces singna khulai paiba Kuki militant singa akan mamong da nongmai kapna bada Kuki militant taramatho yauna CRPF ki person ama shire CRPF ki person amana aso open nang krehana nongmai kapna bagi thodo singa sinumit yung matung pung adirom tarak pa aduwaida Jiribam gi Boro Bekra subdivision gi manung chanba Jakurador Lamlong Kaitel da khulai matik chana paiba Kuki militant singna mitay kul tamna akan mamong da attack chatharakibagaloina mafam asida leiriba dukan kaya mai thaba horki Thaudo asigi kan Canada na manak nakpadal deploy tawriba CRPF ki force nen sing mafam adura sang silaktuna Kuki militant sing adura akan mamong da nongmai kapna ba horki CRPF amasung Kuki militant ani gi marakta akan mamong da nongmai kapna gi thaudo aduda Kuki militant taramathui shiki aduga CRPF ki person amana mafam aduda shiki bagalona na person amana aso open nang kibani hari thaudo si thokraba matung mafam aduda Jiribam da ahenba district police amasung atai central forces sing sang silaktuna law and order maintain tawa hokrai